Akashvani Imphal Nayani Devi na pau pajari ahanbada maru aiba pau Miss Barak Khanbaga loinana Senapati Jilla ki karungda chathariba ahum suba raija thaki Barak Festival ngasi loichilagani North Eastern Council gi Golden Jubilee tahram yaunaba Pradhan Mantri Narendra Modi tha si tarani panda Shillongda lakadauri G20 ki Development Working Group ki formal closed door discussion ngasidagi Mumbai da horagani amasung Argentina FIFA World Cup ki final changkre ani suba semi final da France ka Morocco ga thengnaragani Senapati Jilla ki karongda chathariba ahum suba raija thaki Barak Festival ngasi loichilagani nat ki jagoi isai fashion show amasung Miss Barak Khanbana loichinbagi thauramgi mapung oibe saktam oigani ngasi loichinbagi thauramda Mukhyamantri Nongthombam Biren Singh amasung atai mantri amadi MLA kaya saruk yagani hairi Jiribam Jilla gi oina December thagi miyamgi numit thauram hayeng ayuk pung 10 dagi nungthil pung 1 makhai pawba Jiribam Chingdong laikai da leiba DC Office Complex ta pangthoklagani numit asida Chief Minister gi haksel gi tengbang PMJAY amasung All Age Pension amadi disability ga mari leinaba service kaya miyamda phangangani Jilla asigi Deputy Commissioner na District Level Officer punamak thauramdu da yaunaba khangalli Pradhan Mantri Narendra Modi tha si tarani panda Shillongda lakadauri Meghalaya gi Mukhyamantri Konarke Sangmana hai Sri Modi gi khongchat ashi Shillongda leba North Eastern Council NEC gi Golden Jubilee thauram yaunabani Pradhan Mantri Narendra Modi na ngasi Gujarat ki Ahmedabad ta pangthokadaba Pramukh Swami Maharaj Shatabdi Mahotsav hawdokpagi thauramda saruk yagani Thauram asing asi numidang wairam pung 5 makaidagi hawgani Pramukh Swami Maharaj gi chama suba mapok mon sida malem sinthungbagi miyamna mahaki punchi amasung thabaki maramda thauram kaya silli Chatliba tha si 15 da Akashvani gi thongda sandokadoriba Man Ki Baat thauram gi damak miyamna makhoi gi aningba apamba sing khangallangnaba Pradhan Mantri na appeal tauri miyamna hairiba Man Ki Baat gi tangkak asida Pradhan Mantri dagi khangningba wafam sing phongdoraknaba Sri Modi na hairi miyamna makhoi gi apamba sing adu Namo app natraga MyGov open forum da tharakpa yagani toll free number 1800117800 da phone tawraklaga makhoigi message adu Hindi natraga English da record tawba yagani online sing asi tha chi kulumdoi phawa hangani miyamna 1922 da miss call piraklaga SMS link tawduna makhoigi suggestion sing Pradhan Mantri da hakthengnana thaba yagani Kendra gi Cultural Mantraloyna Kolkata Dimapur Patiala Nagpur Udaipur Prayagraj amasung Thanjavur yauna Mafam tareta headquarters leba zonal cultural center sing hangdokle center sing asina lebak sinba thungbada art culture amasung kas yokhatnaba amasung saukhat hanaba pandam thamli sarkarna center sing asida tongan ba thapak thorom sing paikhanaba chaihi khudingi chainana grant in aid piri wafam si kendra gi culture tourism amasung donor mantri G Kishan Reddy na Lok Sabha da phungdok khibani Zonal Cultural Center sing asina laibak asigi makhal makha kaya gi folk art sing yokhatnaba amasung saukhatnaba thaurang kaya amasu paikhatli Ngaksel Mantri Rajnath Singh na sangsata haikre Arunachal Pradesh ki Tawang sector da Bharat amasung China gi lanmi khut thongna khiba duda Bharat ki maikaida siba natraga ka hena phimam luna sopa yaukide Lok Sabha da ngarang thodo adugi matang da warol ma pira duna Sri Rajnath Singh na hai China gi lanmi na Tawang sector ki Yangtze area da line of actual control lan chinaba honarakhi amasung tha asigi mapanda yana khiba status ko adu makhoi thugai rakhi mahakna hai khut thoknarakpa duda Bharat lanmina thauna phana China gi lanmi sing adu Bharat ke lamda changsil lakadabadagi thingba ngamkhi amasung namduna makohibu masagi posta halanki mantri na hai wafam adu diplomatic channel da Bharat na China da pukhatkre ngaksel mantri na Rajya Sabha da su chapmanaba warol pikhi Birodhi dol na chalaiba organization Rajiv Gandhi Foundation na
Foreign Contribution Regulation Act FCRA thugairiba adugi matangda pukhalakpa wafamsing nathaiduna thamnaba Congressna Bharat ka China ga munabagi wafam pukhalakpani haina Gृह मंत्री अमित शाह na maral siri ngarang sangsad ki mapanda pongmising ga wari sanabada Sri Amit Shah na wafam si phongdokibani Marak asida Congress President Malik Arjun Kharge na hai ngamkhaida Bharat ka China ga mungnaba aduga Rajiv Gandhi Foundation gi FCRA license ka khibaga mari leina de tabiriba pawasi Akashbani Imphal dagini G20 की डेवलपमेंट वर्किंग ग्रुप की फॉर्मल क्लोज डोर डिस्कशन असिदगी मुंबई दा होरगनी नुमित निनी की खना नैनबा मिफम असिदा G20 लेबाक सिंगी मिहुत सिंगना डेवलपमेंट एजेंडा खनगनी ngarang data for development amasung mission life ki matangda mifam dugi mangoina na thauram kaya sinki tungda mi hutkangbu sing aduda Maharashtra gi culture amasung heritage yenghanki Maharashtra gi Rajyapal Bhagat Singh Koshyari Mukhyamantri Eknath Shinde amasung Upa Mukhyamantri Devendra Fadnavis thauram du de yauki Kala Sanskriti ki ningthirba tahom singi tungda mihut kayana hai Mumbai na G20 India gi wakhalon mathangi thak amada pukhatle Bharat ki G20 Sherpa Amitabh Kant na Development Working Group miphangi agenda mayamda khangan ki Mapal Thauram Mantri S. Jai Shankar numin ini ki America khongchata New York ta thungkhre Bharat na UN Security Council ki President oiringe manungda ngasi amasung hayeng pangthokataba awangba thaki mantri singi mifam anida mahakna sabhapati oigani ngasi pangthokatoriba awangba thaki mantri singi open debate ki thimna New Orientation for Reform Multilateralism amasung hayengina Global Approach to Counter Terrorism Challenges and Way Forward haibasini thim ani asi Bharat na UN Security Council gi President oiringai gi khwaidagi maru oiba wafam oiri Kendra ki Power Mantraloy na ngasi New Delhi da National Energy Conservation Day pangthokadauri numit palana sigi mapung oiba pandamdi leibak asine energy heisingna sijanaba amasung yoksinduna thamba adu uthoknabani thauram adu da Rashtrapati Draupadi Murmu na chief guest oigani amasung National Energy Conservation amadi National Energy Efficiency Innovation gi mana phanglabasing okani Thauramdu da Rashtrapati na EV Jatra portal amasung mobile application haudokani Argentina FIFA World Cup ki final changkhre haukiba nongai matung pungkhai chatpada sanakiba ahanba semi final da Argentina na Croatia bu panjal ahum sinoda thoiduna final changkibani ngasi nongyai matung pungkhai chatpa matamda France ka Morocco ga ani suba semi final da thengnaragani final tha sigi tarani panda sanagani S.S. Raja Maulina direction piba parent movie RRR mathang jahi January da pangthokadaba Golden Globe Award ki category ani dan nominate tawkhre Hollywood Foreign Press Association na RRR bu English nataba lol gi best picture amasung best original song natu gi damak nominate tawkhibani film asi Bharat na ningka tamdringai mamangi warini Lising amazamapan kun jahi paring dalairamba asengba Bharat ki revolutionary ani Aluri Sitarama Raju amasung Komaram Bhimgi punchita yumpham oibani film asita Ramcharan amasung Junior NTR na mapung oiba role lauri amasung film asi jahi asi Marthada lol mangada worldwide release tawkhibani Chief of Naval Staff Admiral H.Priyokumar na ngarang Colombo da Bharat amasung Sri Lanka gi marakta nga singli tengbang pinaribasing tongan ba thabak sing yengsinkre mahak numit marini gi Sri Lanka khongchata leiri aroibada maruoiba paw amo anna Miss Barak khanbaga loinana Senapati jila ki karongda chathariba ahum suba Raija thaki Barak Festival asi loisilagani North Eastern Council ki Golden Jubilee thauram yaunaba Pradhan Mantri Narendra Modi tha sigi tarani panda Shillongda lakadauri G20 ki Development Working Group ki formal closed door discussion ngajitagi Mumbai da horagani amasung Argentina FIFA World Cup ki final changkhre ani suba semi final da France ka Morocco ga thingnaragani pauloi jare